Manipuri Wari Pambi Channel tabiriba pumnamakpu amu hana taramno oksari ngasi amuk mayamge ngaihak pothananabagidamak anauba horror story amakak uduna laksari. Horror story sigi maming I Thakpi Nupi. Horror story sigi ahanba tangkakni. Writer na Laisram Arun. Haujik taminarasi horror story I Thakpa Nupi ahanba saruk. Ngasidagi sahi sambari mukhi mamangda France ta Louis XIII na panba matamdani ningthauna hangnaba leibak macha macha hul kaya lan tauduna mathang lausilami sagol samu lanmigi sana thagnanaba awalapa kaya leirakpadagi ningthauna mahaki kongmi lanmi sing amuk khomjinduna maraibaki sana konungda amuk halaknanaba thaurang taurami lan ngamlaba leibak masa masa kaya dagi khongbattana porakpa sana lupa lal thum mayam ama sagol samu watpu laktuna puraklami makoina asam lakpada cinggi theloina tauba khungang ama hengnarami khungang ado ningthauna mahaki bonsida mahaki maraibak maktada asigumba hajakraba khungang ama leiramgani haibase mangda fauba manglude wakhaldasu thajarude asuk hajakraba mafam asida numit kharani konung saduna pothaduna leithoklasi haina ningthauna mahaki khongmi lanmi senapati pumnamakki mafamda hairaklamni hajakraba mafam ada ubada lanmi pumnamaknasu mafam aduda lainanabgidamak sem saba loikre khungang adugi tureldagi soglakpa ising thaklubada ningthawado masado lan chatlubagi waramba pumnamak loina fakre anauba thauna ama pirakpagum tawi khungang aduda ningthaugi ani suba konung ama semgatningbagi apambado ki mantri mandolda fauba hairamni ningthauna mahakki langi poram yananaba puriba lusing porel ahal ibungo mapuda hangatcharami ipu ibungo aihak mafam ase urubada pungau ngaukre ai ngasidi mafam asigi phajabado aigi lanmi khara puduna amakta yengjarukhige hairaklamni mapu ibungo nasu yabiduna iningthau ibungo panglap lapnadi sathokpi khino matam ase langi jukni hatanungda thokpasu yai haina takpiraklami ingthauna khulgi khundon phaubadang yengjaraga tanna muk lakchage hairamlaga mahaki lanmi khara puduna koiraklami khungang adugi matai wairamna laiba yum amada ngaihakta potha kisi ising kharadang thakisi haiduna ningthauna mahaki manai sing aduga loinana yum aduda sangaklami ningthau sangakpa ubada yum aduda leiramba ahal matai manau ani aduna ningthau bo ubada khuda kunduna leimai sokna kurumjarami iningthau ibungo mafam asida lengbirakpabu kari thabak leibage ningthauna leibak ase chawkhatnanabagidamak khungang loiji loya sinba thongna sattuna mahaki lamdam sing asigi phajaba sing ado yengagidamak koithorakpani ising khorang man khraduna ising khajikta thakkige haiduna sangaklibani taglakhi zumbure amba ahaladuna khudakta mahaki masanupi Maria kauduna iningthau lengakli ising khajiktang thaknanaba puthorau takpikhi masanupi Maria khudakta ningthaugi ising puduna mapanda thoraklami Mariagi sakado hek urubada ningthau apam nungsigi wakhalda ngau khre ising piri haibado kaukre changaknana ningthauna Mariagi sakta madabu yengduna leithokre Mariagi mapana iningthau ising leijare hairakpada ningthawado gyan taraklami aduga zumbure amba aduda hairaklammi ahal ibungo nahakki nasanupi asigi sakpham ase urubada ningthau ai ngau khre ngasidi ahal ibungo gi mafamda nahakki nasanupi asibu bikhyani jari ningthau aigi damak pinabiu mahaku sana konungda puduna soidanamakki aihakki rani hapsage Maria amadi Maria gi mama mapa
ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯛꯅ ꯂꯩꯅꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯅ "ꯀꯔꯤꯅꯣ ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯁꯤꯔꯣ? ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ?" ꯑꯩꯍꯥꯛ ꯀꯅꯥꯗꯁꯨ ꯉꯛ ꯅꯣꯜꯂꯛꯇ꯭ꯔꯤꯕ ꯅꯤꯡꯊꯧꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯜ ꯉꯝꯗꯨꯅ ꯑꯩꯒꯤ ꯏꯈꯥ ꯄꯣꯜꯍꯜꯂꯝꯃꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯅꯥꯄꯜ ꯀꯥꯔꯕ ꯑꯍꯜ ꯑꯅꯤ ꯑꯁꯦ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯔꯤꯌꯥꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯐꯥ ꯄꯨꯟꯕꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯖꯕꯒꯤ ꯃꯔꯝꯗꯤ ꯑꯁꯤꯅꯤ: ꯑꯩꯍꯥꯛ ꯑꯁꯦ ꯂꯥꯏꯒꯤ ꯁ꯭ꯔꯥꯞ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯏꯟꯈꯠꯂꯛꯄꯒꯤ ꯖꯧꯕꯣꯟꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯑꯩꯍꯥꯛꯀꯤ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯂꯨ ꯇꯝꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ "ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ, ꯀꯔꯝꯕ ꯂꯥꯏꯒꯤ ꯁ꯭ꯔꯥꯞꯅꯣ? ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫" ꯃꯥꯔꯤꯌꯥꯅ "ꯏꯅꯤꯡꯊꯧ, ꯑꯗꯣꯝ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯅ ꯉꯥꯎꯔꯦ꯫ ꯑꯩꯒꯤ ꯁ꯭ꯔꯥꯞ ꯑꯁꯦ ꯀꯣꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯇꯥꯕꯤꯌꯨ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯄꯥꯟꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯃ ꯍꯦꯛ ꯄꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯄꯥ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯕ ꯏ ꯈꯨꯖꯣꯛ ꯑꯃꯃꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯌꯥꯎꯅ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯇꯨꯝꯅ ꯁꯤꯒꯅꯤ꯫ ꯁꯤꯒꯤꯗꯃꯛꯇꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯌꯥꯏ ꯍꯥꯏꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯤꯡꯊꯧꯅ "ꯑꯗꯨꯛ ꯂꯥꯏꯕ ꯂꯥꯏꯒꯤ ꯁ꯭ꯔꯥꯞ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕ? ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯍꯥꯞꯀꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯛꯅꯅꯕꯒꯤꯗꯃꯛ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯕ ꯏ ꯈꯨꯖꯣꯛ ꯑꯃꯃꯝ ꯉꯝꯅꯅꯕ ꯄꯤꯊꯛꯀꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯇꯨꯡꯒꯤ ꯈꯟꯊꯕ ꯋꯥꯠꯄ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝ ꯅꯨꯡꯁꯤꯗ ꯉꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯇꯅ ꯊꯜꯂꯒꯅꯤ ꯍꯥꯏꯕꯁꯦ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜꯗ ꯐꯥꯎꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯒ ꯃꯇꯝ ꯁꯥꯡꯅ ꯂꯥꯞꯊꯣꯛꯅꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯍꯤ ꯆꯨꯞꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯀꯉꯥꯎꯅꯔꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇꯗꯤ ꯀꯅꯥꯅ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯂꯨꯒꯅꯤ? ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯈꯣꯝꯒꯠꯂꯛꯄ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯄꯨꯟꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯃꯜ ꯂꯩꯇꯕ ꯄꯣꯠꯀꯨꯝꯅ ꯑꯔꯦꯝꯕꯗ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯔꯤꯌꯥꯒ ꯃꯍꯥꯛꯀ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯔꯕ ꯃꯥꯔꯤꯌꯥꯒꯤ ꯁꯥꯟꯇꯕꯨ ꯃꯤꯍꯧꯖꯈꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯔꯤꯌꯥꯅ ꯄꯤꯕꯒꯨꯝ ꯂꯍꯤ ꯄꯦꯟꯅ ꯆꯨꯞꯈ꯭ꯔꯦ, ꯃꯅꯤꯡ ꯊꯨꯡꯖꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯃꯥꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯃꯥꯔꯤꯌꯥꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯍꯥꯞꯂꯨꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯔꯥꯅꯤ ꯃꯥꯔꯤꯌꯥꯗꯣ ꯍꯛꯆꯥꯡ ꯌꯥꯝꯅ ꯆꯣꯛꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯗꯣꯝꯅ ꯁꯛꯄꯤꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯄ ꯍꯧꯕꯤꯔꯣ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯂꯣ, ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯁꯛꯈꯤꯕ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯏ ꯈꯨꯖꯣꯛ ꯑꯃ ꯄꯤꯕꯤꯔꯣ." ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯐꯝ ꯑꯗꯣ ꯑꯍꯥꯡꯕ ꯂꯝꯍꯥꯡꯅꯤ, ꯈꯨꯜ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯀꯔꯝꯕ ꯅꯨꯄꯥ ꯐꯥꯔꯗꯨꯅ ꯀꯅꯥꯗꯒꯤ ꯏ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯉꯥꯛꯀꯗꯒꯦ ꯈꯟꯕꯗ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ
अरोइबदा उपाय लैत्रदुना महाकी लानमीसिंगदा मियेंग थमलक्लमी महाकी लानमीसिंग अदुदी हानना निंथौगी अदुगुंबा वारेप अदो यानिंगदबा फोंदोख्रबनी निंथौना येंगलक्पदा लानमीसिंग अदो तुमिन तुमिन मंगक नोंथरदुना लैनरमी महारानी मारियाना इनिंगथौ वासंग ngakpiro aingonda I khuzok ama pibiro upai leitraba ningthau aduna angaubagum lanmi marakta koyeng yengduna leiribado uraga lanmi ani wari sanarami aikhoigi iningthau se tasengna chanana ngauraban mahakna matu pamagida lanmi aikhoibu baligi hameng oihangadawre lanmi sing yaudrabadi mahang mathantana karamna lan mai pakadawri haibase mahak khantadra malle lanmi amana tumilayu ne ningthau se aikoi ramda yengla I ne ningthauna makhoi ani bu kauthoraklami makhoi ani thoraklami ningthauna hai nakhoi ani na iningthauge awaba obiduna wari sanaribado ai loina khangi laibak ningthaugi ningba thunganana bohonaba laibak ningthaugi maharani gi penana bohonaba haibase lanmi nakhoigi nathauni haibase tamchupada nakoina ningsingduna lairambase ningthau aigi oinadi yamna laibak phabani wase hairaduna ningthauna mahakki thangsang ado lauthoraklami aduga lanmi amagi makhut paikhattuna mahakki thangsang aduna pujengda kakhatlamni madudagi tapthorakpa tagat tekleba I ado maharani mariana tangsalagtuna hujok yaduna thakcharami nupagi haksang digi lauba tagat tekliba angangba I ado khujok ama thaklaba matungdadi maharani maria nok kheraduna nupa oibagi anguba ibu amuk ikhau langakle ningthausu maharani su chap manakre leibaki mapi mapa oibagi ikai khumnaba lamchat pumnamak mangkhre mahakki lanmi sing senapati amadi mapu ibungoga leibaki saukhat thorangi afafatawa amatasu tanakhidre asop arem hangkhidre ayuk nungthil haibama laikhidre maharani gi manakta sru naisinaduna ningthaugi lamchat pumnamak mangle matawaduda hawai wazaraba mapu ibungona ningthauda hangatchai karino iningthauna tawbiribasibo nahakki lanmi pumnamak maharani gi I khuzok amamam pinanaba honabada soinaiba haibado loina oihalle adum tawrabadi iningthau nahak soidana nongmadi atoppa leibakki ningthau singna lal tawrakpada nahakki maikaida leppinanaba pangallaba lanmi amatasu leiraroi yengu nahakki amadi maharani gi yaiphanaba ningba thongnabagi masagi makhut nama yaudraba lanmi masing kaya sure punamak asibu tunggi aphabani haina iningthauna khanbibra ningthauna nokla duna ipuibungo punamak isor magi lilani aigi sana konung hek yaubaga numit kharani aihakki lanmi amadi aikoi punamak potharaba matungda atoppa leibak kayada lan taugani aduga lanpha kayamuk harakani aihakki lanmi sing asidagi makhut amamam dan tauduna maharani gi I khuzok amamam pinanaba honaribase lephalgani aduga lanpha sing adugi makhut kaktuna maharani gi I khuzok amamam sahi ama leptana pigani aduga laigumna pangallaba aigi tungi laibak lephaugadaba isanupa ama soidana pokani ipuibungo pumnamak karimata wabiruganu aihakna fananaba asum sinjarake mapuibungona yaningdaba phongdokladuna iningthaugi sinthakta khumbani hainadi laubiganu maharani mariana I khuzok amamam thaktuna poklakkadawriba nasanupa ado soidana maki hingsa yaitamba oigani prajamiyamgi hananabadi karimata tawrakloine ipu yare tokpiro ipu yare soida lepiro aina fananaba asum sinjage hairedana lengbiro ipu waram lagani makhut nama yaudraba lanmi pumnamak magi mayumda handuna pothananaba ningthauna khanganki aduga leibak adugi mafam kayadagi anauba inkhalakliba naharol kaya konungda lakhanduna namduna konunggi lanmi hapchille ningthaugi thawong aduda
प्रजा मियाम अमा पेनदबना तुमिन तुमिन अखोई लेबाकी निंगथौ ngaure अखोई लेबाकी निंगथौ हिंसाबी नुपी अमखक्कीदमक लेबाक पुंबा तोइना मांगहनगदौरे हाइना यामना हवाई वानरमी लेबाक अदुगी इनखलक्लिबा नहरोल कया सोइनाइरबा मखुत नाम नाम याउद्रबा अदुगा महाकी मखुत नाम याउद्रबा लानमी मसिंग कया कयादो उरुबदा निंगथौ नुंगनांगबा फाउरक्खी अतोप्पा लेबाकता लान तौदुना लानफा कया अमा फारुगदबसु महाकी सोइनाइरबा मखुत नाम याउद्रबा लानमीसिंग अदुना लान ngamgani haibasisu mahak thajaraktre महारानी मारियाना नुमित खुदिंगी इनिंगथौ वासक ngakpiu laigi srap thangbiredana aigi angangba I khujok kadai aigi angangba I khujok pibiro ningthau ado nongma nongmagi makokta makut haptuna matha saba horakle laibak ningthaugi yaiphanaba khanjaba mioi kayana lanmi kayana महारानी मारियागी हौगंglaba tagat tagat tekpa nupagi I khujok kayadi pibiri महारानी gi angangba I thakpaga angauba I mahakna talakpadadi ningthauna mahakki ningba thungananaba honabada choktharakle महारानी gi hauranglaba angauba I adudi ningthauna iba ngamsilaktre महारानी मारियाना iningthau नुमितुदा लाइगी श्रापदो आइना माया ममांगदा हाइबा मतमदा इमा बाबा अनीगी ममांगदा अमदी लानमी पुनमकी ममांगदा बेबार थोक्तबा तारनी हाइदुना नुपा ओइबसिंगी तगत तगत टेकपा I खुजोक अमममदंग पीगदबनी खक हाइखी तसेंगदी अंगांगबा इखेंग अदु थक्लबा मतुंगदा आइंगोंदा अंगुबा Isu पीबीगदबनी मसीदी नुपा नुपी ओइबगी मनुंगी वारीनी इनिंगथौ खक्तना खंगबीननबा आइना कयारकसु हाइजख्रबदुनी आइहाक्की निंगबा थुंगहनद्रबदी इनिंगथौ यावना लेबाकसे तुम्ना मांगनी हाइबसे खंजिनबियु निंगथौ महारानी मारियागी सराइदा महाक्की अनिंगबा पांबा पुमनमक निंगबा थुंगहननबा होनाबदा मसादो सोक्थरे मपांगल यामना सोले निंगथौ महाक्की वासकदो ngakpa ngamsilaktre wasak ngakpa ngamdraba ningthau adubu महारानी मारियाना yamna waraure aduga mahakki lamchattasu ahongba khara khara lakle konung adugi senapatiga aronba mari lainaba horakle महारानी मारियाबु leibak praja miyamna thina thina ngangnaba horakle aikoigi iningthau asina hojik phauba हिंसाबी महारानी असिबु हौजिक फावबु हिंगना थमलिबसिबु करिगिनो हाइदुना यामना वारौनरमी महारानी मारिया मसालुमलक्पा था मरिरोम सुरक्ले निंगथौना महाक्की पोलकदौरिबा मसानुपा अदुना लाइगुमना पांगल्लबा लेबाक कयाबु जोय तौबु ngamba अकन थौ ओइगनी हाइबदुत निंगसिंगदुना महारानी मारियाना ममित ममाई पांगलक्पा मतंग अदुतबु खौरांग ननिंगथौना ngaiduna laiki